ngasi phongkhiba tungan manipuri si phongsing amasung thokhiba thawdo wathok dagi maruoibi ipausing myamda thamjagi ahanbada sanalaiba pauksi digi ngasi sanalaiba pauksi editorial content myamda thamjagadruba content sigi mamingsina democracy gi anabu saklon ama kanana karigi miyo mabu furam libano haiba thidopusumi haiba ngasi sanalaiba ki pauksi gi editorial content myamda thamjage India की democracy si lairaba masum ina khunba haiba thidana sapmanaba miyam ad yenglaga miyambu nungai yaipha punchirul amadal henba ngamnabagi yumpam amani masim ona leba sigi lo haiba si ina khunbigi ama natragana lairabagi ama haina tokhaina khaitokti kaisum sangno moral gi matung ina sairak phangduna leiba taragasu lairaba amana tumgadoriba phamung aduga ina khunba miyo amana tumgadaba phamung aduga khetnaba karisu lehende samna hairabada miyo ama laikhidraba tungda hakchang adu mathau mangam pangthokpada laira ina khunbigi mami tahanbigi thoina kanaba leitaba adugumani phajakhraba constitution ki kaklon singa sidhi maike amarom lakpagum tawre tawi anauba technology kya lakpana hana sijinaramba tangnaba polam kya ngasi thiba khangkidaba haibisidi hauna sani science na nomi sakhulakpagi khudung induna matamamada apapa polam singni haina sijinarama kaya marum haujikti uba phangkhidraba sini adubu polam sing aduga democracy ga sangdamnaduna anauba mayona mada onthokpa haibisidi afabu oigani haina lawde khudam oina panba taragadi television da natragana electronic media gi platform da khanaba nainaba haibisi democracy gi saruk amani haina lawiyai madu discussion haina khangnabasu yai natragana debate ni haina lauraga sugai asiguma makhalgi electronic platform da pangthokpa khana nainabagi thoramda hek misang sanganai naduna khonjau thanarakpa amasum khut phaw yawnabagi thawdok kaya ama thokiba lekre malemgi mafam kya da thokiba thawdok sing adu manipur da su haujik khudung inbadu mutawi handakta imphal da operate tawba local cable network amada pangthokpa khana nainabagi thoramda congress worker amaga bjp gi worker amagi ki marakta khon khara wakhatnarakhiba masum madugi matung tarakpada malom thamnaduna phunana ngai habigi wafam ama amuk tab phalki makoina discussion adu nainari badu marana gi wofum nati laibak ki web issue nainabani makoina ningliba masum khaliba wakhalon sing adu adum thamba kari kai bike cable network adugi manung khutna haiba thoram adu loiraba matungda kangbu amana khana nainabagi thoram du yawba misa amabu ngairaga leiba amasum police kangbu ama laklaga miyoi adubuna mayum phawu thinbirubagi thawdo adugumna yamna toina thokliba makhai democracy wantok asi phaijai singbadona tawi fazaba ohayuata afaba wakhalona amasum asumba haibaduda yumpham oiraga magi kokta leiriba khaliba wakhalon singadu miyamda fazana thamba ngamba speaker du afaba intellectual amani haina logani madunatana wangang nabada natragana khana nainabaduna aikhode henjiklagadi yaroi hekta fugani natragana saigani haibigi wakhalon da asum miyamada khana ba hogani haibigi wakhalon ama lainaba taragadi kadaidano aikhoina miyamna pigadoribu wakhalon si haujikti tv gi discussion si miyamna taba dannarakle madu taruraga pukning loksing oi hairambadu blood pressure wangkhala i hainabana kongaya moirakle masi khana nainabaduna yawribe expert ni haizariba singadugi wakhalon singadu ka hena puksel piktharapadagini panamasi gi mathakta asum ngangba kinarapa matam sida makhoi khara thoklaga miyamna wakhalon piri bani haiduna ngangna saknarakpa singadu fawba akan ading singbigi mongna asum tawnaragadi kaina thangda khana nainabagi thoramsi tajararoi haiba mi masing yam khalakle matang asida panjani wofumdi handakta impact tv gi manung khutna haiba thoramduda khon khara kankhatnakhiba amasum madugi matung tarakpada worker myam thomjinarakpagi thawdu ama thokibadu leibak thibani haiba natana atai karisu hainingai leiti aduguma thawdu ama amuk thokthranaba political party singa khona haningbagi apil tawninglingai gi sairakta bjp gi spokesperson ama amuk sakangdaba singa furamle haiba thawdu ama tholakpasi ningba kainingai ni BJP gi spokesperson yauna makhoi ani sakangdaba singna furamle hairibadu kari maramgi oiramba yabagi lanai gi oiba nuainadabagi kanagumana tawrabra natragana political gi oiba unkhana khibaduna thogolakpa haibadu haujikti tare tara thokna nainaba sangi karamna thawdoktu thokibano thawdoktu kana sene haiba kupna thigit haningi haiba ngasigi sanalaibak pauksi gi editorial content myamna thamjaramge amasu makasa jarak poira topama roibi pauks
mayamna thamjage myam lo pomeng tamina sen su channel sigi mekedi gi myang ifam nu thamjari amarom na wakal mapung phadrabi nupi masa rep tawkhre Madhya Pradesh ki Indore da leiba wakal mapung phadrabi singi laifam amada wakal Mimanadrabi Nupimacha ama rep tawramle haina police ki mekedi gi phongdorakli police ki report matung na rep ki thagdo si Nupimacha do miro laglaba matung khangmangam ki bani thagdo si gi mari laina Nupimacha si apok pina police ta complaint tarakre police na hiram si gi matana case ma register tawduna thagdo si ta senari be mi masa khangdok tuna phawangam na bohonari haidi victim Nupimacha asinadi maakpu rep tawkiba miyai dugi masak takpa ngamdre amadi karamba matamna maakpu rep tawkibano haibasu haiba ngamdre ma wakal Mimanadrabi oiba maramna makhatana wong pong sathabada khudong sadaba mayuknagadabana maram oiraga police na makoina laidiba center adugi senariba miyoi sing kakhatuna wong pong sataba hokre swaidi atopa pawmadana Zelensky gi Europe khongsa nongma matungda Russia na Pakistan misal itek sa tharakre haina Ukraine na claim tarakli Ukraine ki President Bihi Zelensky na ngarang Europe ki leba krada yengsin khongsa sakhiba matung ngasi irai numita Russia na Pakistan na Ukraine na missile amadi drone attack sing sa tharakre makoi attack aduda long range weapon sing sizinaraki haina Ukraine gi mekedi gi phongdorakre Ukraine gi military gi mekedi gi phongdorakpada ngasi ayu angan madagi hauna Russia gi lanmi singna Kyiv city gi critical infrastructure facility singna Irana saba kamikaze drone tare sajinaduna Azov Sidigi attack tawba horakhi haina Black Sea dagi caliber cruise missile taru kapsilaktuna akan mamong landarakhi bani haina phongdorakhi Russia gi mekedi kapsilakliba caliber missile amadi pasilakliba drone singa dugi manungda Ukraine drone manga amadi caliber missile manga adi kapthaduna mongan mangamkhi haina phongdorakli Ukraine gi governor Olekna phongdorakpada Kharkiv region target tawduna anti aircraft guided missile kuntraga mga kapsinduna attack sa tharakhi masida natana kha thangma meki da laidiba Zaporizhia region da su anti aircraft missile sing kapsilaki haina phongdorakhi Kharkiv region criticals amadi infrastructure facilities sing su target tawduna nomai kapsilakpada maphamadu amanga da thoktrngaida atuba matamda khut handuna ka hena mang takadabdi ki kalhoba ngamkhi haina election makhatana phongdorakhren spouse na makhatari Loshulak po na tenda po pang kutang ngamayam na thamjagay. Sinana singnanengo e bamong na spy balloon North America rom na pasilak kiwa gidamak US lawmakers na yaning da bafongdokre. Sinana thazilak po spy balloon oy kini haina singna ba balloon makalasi hawkiba sa yol gi aroy bisarukta North America phaw na pasilak kiba gidamak ngarang sagol sunumita US ki lawmakers na amat oy na yaning da bafongdokre. Sinagi balloon aduna nong musubna alangka dagi short Karonina phawa paiduna lakhibani nong musupna leptana pasilakui thawong adu American singa madi lenga ki official singa balloon adu ehenba miyeng thamba horakhiba loinana US ki military kangbu na lewa sigi nongpok thangba samudra khongba na hokiba thangjanumita kap thakibani haidi thangdo siga mari lainana US ki House of Representative na resolution ama pass tabga loinana sinagi Communist Party na high altitude surveillance balloon ama sejinaduna United States Kingdom kaita pasila halaktuna leba sigi sovereignty atamna singnabagi thawong amani haina akan mamong yaning da phongdorakra haidi aduga hausi koina di pau si sumatang sa lusinjarage masu myam puna na update ngaminasi